ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝ ꯀꯨꯏꯅ ꯃꯣꯏꯅ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯆꯤꯡꯀꯣꯛꯒꯤ ꯂꯥꯛꯄ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒꯅ ꯁꯦꯄꯦꯛ ꯏꯃꯤꯇꯦꯁꯟ ꯐꯣꯔꯝ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯊꯨꯒꯥꯏ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯅ ꯂꯥꯟꯗꯥ ꯑꯣꯟꯊꯣꯛꯇꯅ ꯃꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯤ ꯂꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯅ ꯑꯋꯥꯕ ꯈꯥꯡꯗꯅ ꯆꯍꯤ ꯑꯃ ꯑꯅꯤꯒ ꯊꯥ ꯇꯔꯦꯠ ꯁꯨꯔꯕꯅꯦꯕ ꯃꯁꯤꯗ ꯃꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯂꯩꯅ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯣ ꯃꯅꯤꯄꯨꯔ ꯂꯣꯟꯗ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯕꯒꯤ ꯊꯕꯛꯁꯦ ꯀꯔꯤꯝꯇꯕꯨ ꯂꯧꯈꯤꯗ꯭ꯔꯕꯅꯦꯕ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏ ꯃꯁꯦꯟꯁꯤ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯅ ꯅꯪꯄꯥꯛ ꯇꯥꯟꯅꯔꯀꯥꯟꯗ ꯂꯩꯔꯒꯅ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯦꯕ ꯀꯔꯤꯒꯤ ꯊꯕꯛꯇꯅꯣ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯃꯣꯏꯅ ꯊꯝꯒꯗꯕꯗꯤ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯒꯗꯕ ꯃꯣꯏ ꯑꯃꯒꯤ ꯑꯣꯏꯒꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯜ ꯑꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯤ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯣ ꯂꯥꯜ ꯑꯁꯦ ꯀꯅꯥꯅ ꯍꯧꯔꯛꯏꯕꯅꯣ ꯀꯅꯥꯅ ꯇꯧꯔꯛꯏꯕꯅꯣ ꯍꯥꯏꯕ ꯑꯐꯣꯡꯕ ꯌꯦꯡꯅꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯂꯣꯏ ꯂꯣꯏꯅ ꯈꯪꯉꯕꯅꯦꯕ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯂꯧꯈꯨꯝ ꯊꯣꯛꯄꯅꯤ ꯃꯗꯨ ꯂꯧꯗꯗꯅ ꯍꯧꯖꯤꯛꯐꯥꯎꯕ ꯃꯣꯏ ꯃꯁꯦꯟ ꯂꯥꯏꯔꯤꯛ ꯄꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯡꯗꯕ ꯃꯔꯤꯕꯥꯛ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯉꯥꯛꯇꯅꯦꯕ ꯐꯔꯦꯅꯦ ꯍꯟꯗꯛ ꯃꯣꯏꯅ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯗꯤꯜꯂꯤꯗ ꯃꯣꯏꯅ ꯆꯠꯂꯨꯔꯦ ꯗꯤꯜꯂꯤꯗ ꯆꯠꯄꯗꯨꯗ ꯑꯩꯈꯣꯏ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯕꯜ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯨꯀꯤꯒꯤ ꯃꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯃꯁꯥ ꯉꯝꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯌꯥꯎꯔꯛꯄꯗꯤ ꯆꯠꯇ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯀꯨꯏꯅ ꯎꯅꯗꯅ ꯂꯩꯕ ꯃꯌꯥꯝ ꯎꯅꯔꯦ ꯍꯥꯏꯕꯅꯦꯕ ꯎꯅꯕꯗꯨꯗ ꯃꯣꯏꯕꯨ ꯎꯅꯕꯗꯨꯗ ꯀꯧꯕꯤꯔꯤꯕ ꯃꯣꯏ ꯎꯅꯔꯤꯕ ꯀꯩꯗꯣ ꯀꯅꯥꯅꯣꯕ ꯕꯤ ꯑꯦꯜ ꯁꯟꯇꯣꯁ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯅꯦꯕ ꯃꯣꯏꯅꯦꯕ ꯑꯗꯨ ꯃꯣꯏꯒꯤ ꯃꯊꯛꯇ ꯃꯣꯏ ꯀꯧꯕꯤ ꯇꯥꯔꯒꯗꯤ ꯃꯇꯝꯒꯤ ꯎꯅꯗ꯭ꯔꯕꯗꯨ ꯎꯔꯒꯗꯤ ꯑꯣꯅꯔꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯩ ꯌꯥꯎꯕꯤꯗꯕꯅꯣ ꯑꯃꯤꯠ ꯁꯥꯍ ꯀꯩ ꯌꯥꯎꯕꯤꯗꯕꯅꯣ ꯖꯦ ꯄꯤ ꯅꯗꯥ ꯀꯩ ꯌꯥꯎꯕꯤꯗꯕꯅꯣ ꯌꯦꯡꯉꯨ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯅꯣꯏꯒꯤ ꯃꯄꯤ ꯃꯄꯥꯅꯤꯅꯦ ꯚꯥꯔꯠ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯏꯕ ꯌꯥꯔꯣꯏꯅꯦ ꯃꯅꯤꯄꯨꯔ ꯀꯥꯏ ꯚꯥꯔꯠ ꯀꯥꯏꯕꯅꯤꯅꯦ ꯑꯗꯨ ꯅꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯂꯥꯜ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯒꯅꯤ ꯑꯗꯣ ꯅꯣꯏ ꯐꯖꯅ ꯍꯥꯟꯅ ꯄꯨꯟꯁꯤꯜꯂꯒ ꯁꯤ ꯇꯧꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯄꯤꯔꯛꯇꯦꯕ ꯕꯤ ꯑꯦꯜ ꯁꯟꯇꯣꯁꯀ ꯑꯗꯨꯒ ꯁꯃꯤꯠ ꯄꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯂꯧꯗꯧꯅ ꯕꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯐꯥꯅ ꯄꯔꯦꯡ ꯐꯝꯃꯒ ꯃꯣꯏꯅ ꯑꯗꯨꯗ ꯃꯣꯏꯅ ꯇꯥꯕꯗꯨꯅꯦꯕ ꯅꯣꯏ ꯍꯥꯟꯅ ꯄꯨꯟꯁꯤꯟꯅꯕꯣ ꯀꯥꯏꯅꯒ ꯅꯣꯏ ꯍꯥꯟꯅ ꯄꯨꯟꯁꯤꯟꯅꯕꯣ ꯏꯔꯥ ꯑꯗꯨ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯨꯟꯁꯤꯟ ꯊꯣꯛꯄꯅꯦꯕ ꯏꯔꯩꯕꯥꯛ ꯃꯩ ꯆꯥꯛꯄꯗ ꯏꯔꯩꯕꯥꯛ ꯋꯥꯗꯅ ꯋꯥꯔꯤꯕꯁꯤꯗ ꯕꯤ ꯑꯦꯜ ꯁꯟꯇꯣꯁ ꯋꯥꯕ ꯌꯥꯕ ꯅꯠꯇꯦ ꯁꯃꯤꯠ ꯄꯇ꯭ꯔ ꯌꯥꯎꯕ ꯋꯥ ꯅꯠꯇꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯋꯥꯕ ꯌꯥꯎꯕ ꯅꯠꯇꯦ ꯑꯃꯤꯠ ꯁꯥꯍ ꯌꯥꯎꯕ ꯋꯥꯕ ꯅꯠꯇꯦ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯃꯃꯥꯡꯗ ꯊꯣꯏ ꯃꯣꯏ ꯋꯥꯔꯤꯕꯅꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯅ ꯑꯗꯨꯗ ꯃꯣꯏꯅ ꯑꯥꯗ ꯆꯠꯂꯨ ꯗꯤꯜꯂꯤꯗ ꯆꯠꯂꯨꯕꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏꯗꯨꯗꯤ ꯀꯩꯅꯣꯅꯦꯕ ꯈꯣꯏꯆꯥꯛ ꯊꯥꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯗꯤꯜꯂꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯕꯤꯗꯕ ꯀꯣ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯕꯤꯗꯕ ꯖꯦ ꯄꯤ ꯅꯗꯥ ꯌꯥꯎꯕꯤꯗꯕ ꯑꯗꯨ ꯁꯤꯗ ꯑꯗꯨꯒꯨꯝꯕ ꯀꯣꯡꯀꯤꯛ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯗ ꯄꯣꯠ ꯄꯤꯔꯛꯇꯅ ꯃꯣꯏꯅ ꯂꯥꯛꯑꯒꯅ ꯏꯌꯥꯔꯄꯣꯔꯠꯇ ꯃꯣꯏꯅ ꯏꯁ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯅꯒ ꯑꯗꯨ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯑꯅꯦꯌꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯍꯥꯟꯅ ꯄꯨꯟꯁꯤꯟꯅꯧꯌꯦ ꯑꯗꯨ ꯇꯧ ꯌꯥꯅꯒꯅꯣ ꯑꯗꯨ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯇꯔꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧ ꯂꯩꯔꯤꯅꯣꯕ ꯆꯍꯤ ꯑꯅꯤ ꯊꯥ ꯇꯔꯦꯠꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯗꯅ ꯃꯥꯡ ꯇꯥꯛꯇꯅ ꯂꯣꯏꯔ ꯂꯩꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯑꯗꯨ ꯀꯨꯏꯅ ꯃꯣꯏꯅ ꯚꯥꯔꯠꯀꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯕꯨ ꯏꯁꯇꯦꯞ ꯃꯥꯗꯔ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯀꯣ ꯂꯝꯖꯥ ꯁꯔꯥꯗꯧꯅ ꯎꯗꯗꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯦꯕ ꯀꯅꯥꯅ ꯃꯣꯏ ꯃꯌꯥꯝꯗ ꯍꯥꯏꯕ ꯉꯝꯒꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯒꯤ ꯔꯥꯙꯦꯁ꯭ꯌꯥꯝ ꯀꯣ ꯍꯩꯔꯣꯛꯀꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯑꯥꯏ ꯄꯤ ꯑꯦꯁꯅꯤꯀꯣ ꯌꯥꯝ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯃꯤꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯖꯕ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯦ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯧꯀꯣ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯏꯍꯜꯂꯣꯏ ꯑꯃ ꯄꯨꯟꯕ ꯇꯧꯒꯅꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯐꯕ ꯈꯣꯡꯊꯥꯡꯗ ꯂꯩꯔꯦ ꯍꯥꯏꯕ ꯃꯥꯅ ꯐꯪꯁꯟ ꯑꯃꯗ ꯉꯔꯥꯡ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯃꯥꯅ ꯍꯥꯏꯔꯤꯑꯕ ꯉꯥ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯦ ꯑꯃꯠꯇ ꯑꯣꯏꯔꯁꯤ ꯇꯣꯉꯥꯟ ꯄꯥꯔꯠ ꯃꯌꯥꯝꯁꯦ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯗꯅ ꯃꯥꯡꯍꯟꯕ ꯇꯧꯔꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯎꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯇꯔꯦꯠꯀꯤ ꯃꯇꯨꯡꯗ ꯃꯥ ꯉꯔꯥꯡꯗꯒꯤ ꯇꯝꯃꯦꯕ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛ ꯃꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯊꯨꯒꯥꯏꯗꯅꯀꯣ ꯃꯥꯡꯕ ꯑꯗꯨꯃꯥꯏꯅ ꯃꯥꯡꯍꯟꯗꯅ ꯀꯣꯡ ꯆꯥꯏꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯀꯣ ꯃꯁꯥꯒꯤ ꯃꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯖꯦꯜ ꯈꯥꯔ ꯊꯝꯃꯒ ꯂꯩꯔꯕ ꯕꯐꯔ ꯖꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯔꯦꯠ ꯖꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯑꯃꯒ ꯂꯩꯗꯅ ꯑꯗꯨꯛ ꯂꯩꯕꯁꯤꯕꯨ ꯑꯗꯨꯗ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯣꯅꯔꯦꯕꯜ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯩ ꯍꯥꯏꯖꯒꯦꯕ ꯑꯥꯏ ꯄꯤ ꯑꯦꯁꯅꯦꯕ
ꯑꯩꯈꯣꯏꯅ ꯑꯁꯥꯏ ꯇꯧꯖꯕꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯕꯤꯖꯦꯄꯤꯒꯤ ꯇꯨꯃꯤꯟ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯕ ꯑꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯥꯃꯛ ꯆꯠꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯄꯥꯔꯂꯥꯃꯦꯟ ꯃꯥꯡ ꯂꯦꯞꯄꯒ ꯑꯩ ꯍꯜꯂꯣꯏ ꯃꯅꯤꯄꯨꯔꯗ ꯊꯨꯒꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏꯁꯤꯟꯗ ꯇꯥꯔꯒꯗꯤ ꯏꯃꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯁꯤꯡꯒꯤ ꯃꯤꯡꯁꯦ ꯀꯔꯤꯅꯣꯅ ꯃꯥꯅ ꯂꯥꯎꯗꯅ ꯍꯟꯗꯅ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯣꯏꯕ ꯇꯣꯛꯀꯅꯤ ꯑꯩ ꯏꯔꯩꯕꯥꯛ ꯀꯟꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯣꯛꯑꯀꯥꯟꯗ ꯀꯂꯞꯀꯤ ꯁꯪꯒꯥꯕ꯭ꯔꯥ ꯑꯃꯗꯤ ꯑꯗꯨꯗ ꯑꯁ ꯚꯥꯔꯠ ꯁꯔꯀꯥꯔ ꯌꯥꯝ ꯂꯨꯝ ꯂꯧꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯗꯩ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯇ ꯀꯥꯏꯍꯜꯂꯣ ꯍꯥꯏꯔꯛꯑꯦ ꯊꯥꯖꯕ ꯄꯤꯔꯛꯑꯦ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯑꯃꯅꯤ ꯃꯍꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯥꯔꯠ ꯃꯌꯥꯝ ꯇꯧꯍꯜꯂꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯦꯃꯤ ꯑꯗꯨꯁꯨ ꯀꯩꯅꯣ ꯆꯍꯤ ꯑꯅꯤꯒ ꯊꯥ ꯇꯔꯦꯠ ꯁꯤꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯥꯡ ꯀꯣꯡ ꯆꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯑꯣꯅꯔꯦꯕꯜ ꯑꯦꯅ ꯊꯣꯛꯂꯛꯏꯅꯦꯕ ꯑꯩꯅ ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥꯔꯕ ꯃꯌꯥꯝ ꯃꯃꯥꯡꯗꯒꯤ ꯃꯤꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯝꯃꯒ ꯍꯔꯥꯎꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ꯭ꯔꯕ ꯃꯤꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯗꯁꯕꯤꯟ ꯂꯧ ꯅꯣꯏꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯨꯈꯥ ꯀꯣꯟꯊꯣꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯐꯝ ꯂꯧ ꯃꯤꯌꯥꯝꯁꯤ ꯏꯁꯣꯔꯅꯤ ꯅꯣꯏꯗ ꯄꯤꯔꯤꯕ ꯃꯤꯌꯥꯝ ꯄꯣꯠꯇꯣ ꯅꯣꯏꯗ ꯄꯤꯔꯤꯃꯤꯅꯦ ꯃꯤꯌꯥꯝ ꯌꯥꯎꯗ꯭ꯔꯒ ꯂꯩꯕꯥꯛ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯅꯥꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯗ ꯃꯤꯌꯥꯝ ꯌꯥꯎꯋꯣ ꯅꯥꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯗ ꯃꯤꯌꯥꯝ ꯌꯥꯎꯗꯕꯗꯒꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯃꯤꯌꯥꯝ ꯃꯁꯛ ꯈꯪꯉꯣ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯉꯣ ꯁꯥꯒꯩ ꯅꯥꯇꯩ ꯏꯆꯥ ꯏꯁꯨ ꯃꯁꯛ ꯈꯪꯉꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯥꯔꯩꯕꯥꯛ ꯃꯁꯛ ꯈꯪꯒꯅꯦꯕ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯤꯒꯤ ꯃꯌꯥꯝ ꯊꯥꯡꯗꯅ ꯇꯦꯟꯗꯅ ꯄꯣꯅꯤ ꯁꯒꯣꯗꯅ ꯇꯧꯗꯅ ꯁꯤ ꯏꯈꯦꯡꯅ ꯉꯥꯛꯇꯅ ꯊꯝꯃꯝꯃꯤꯕꯅꯦꯕ ꯅꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯣꯏ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯕ ꯅꯣꯏ ꯕꯤꯖꯦꯄꯤꯒꯤ ꯆꯍꯤ ꯕꯤꯖꯦꯄꯤꯅ ꯁꯥꯁꯟ ꯇꯧꯕ ꯃꯇꯝꯗ ꯊꯨꯒꯥꯏꯔꯦꯗꯅ ꯂꯣꯏꯅ ꯃꯤꯒꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯅ ꯕꯣꯝ ꯊꯥꯗꯅ ꯗꯣꯡ ꯗꯥꯡꯅ ꯀꯥꯞꯊꯣꯛ ꯃꯇꯝꯗꯨꯒꯤ ꯃꯣꯏ ꯌꯦꯡꯉꯝꯃꯦꯃꯤ ꯔꯥꯖꯦꯁ ꯁꯥꯕꯁꯨ ꯌꯦꯡꯉꯤ ꯑꯃꯁꯨ ꯌꯦꯡꯉꯤ ꯌꯦꯡ ꯂꯩꯔꯒ ꯃꯣꯏ ꯀꯔꯤꯃꯠꯇ ꯍꯥꯎ ꯇꯨ ꯀꯟꯇ꯭ꯔꯣꯜ ꯀꯣ ꯍꯥꯎ ꯇꯨ ꯄ꯭ꯔꯤꯚꯦꯟ ꯀꯣ ꯀꯛꯊꯣꯛꯀꯗꯒꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔ ꯍꯥꯏꯗꯕ ꯅꯣꯏ ꯃꯌꯥꯝ ꯌꯦꯡ ꯂꯩꯌꯦꯕ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯠꯂꯀꯥꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯇꯨꯔꯤꯁ ꯁꯦꯟꯇꯔꯗꯨꯅ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯄꯤꯔꯀꯥꯟꯗ ꯑꯗꯨ ꯄꯤꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏ ꯇꯧꯔꯤꯌꯦꯅ ꯍꯥꯏꯅ ꯂꯩꯕ ꯋꯥꯕꯤꯒꯤꯅꯣ ꯑꯗꯨ ꯍꯥꯏ ꯂꯩꯕ ꯑꯗꯨ ꯃꯣꯏꯅ ꯀꯟꯕ ꯉꯝꯗꯕꯗꯒꯤꯅꯤ ꯉꯁꯤ ꯐꯥꯎꯗ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯏ ꯃꯤꯁꯥꯏꯜ ꯑꯃ ꯇꯧꯅ ꯉꯥꯟ ꯄꯨꯟꯁꯤꯟꯕ ꯌꯥꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯌꯥꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯑꯗꯨ ꯅꯣꯏꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯕꯅꯦꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯑꯗꯨꯒꯤꯅꯤ ꯗꯤꯕꯤꯖꯟ ꯑꯃ ꯅꯥꯏꯔ ꯁꯣꯝ ꯅꯥꯀꯟ ꯑꯃꯅ ꯅꯣꯏ ꯂꯩꯕ ꯅꯣꯏ ꯑꯃꯃꯨꯛ ꯎꯅꯗꯕ ꯅꯣꯏ ꯆꯪꯅ ꯌꯥꯟꯗꯕ ꯁꯤꯅ ꯅꯣꯏꯅ ꯑꯩꯈꯣꯏ ꯋꯥꯍꯜꯂꯤꯅꯦꯕ ꯁꯝꯖꯥꯏ ꯃꯔꯛ ꯑꯝꯇ ꯊꯠꯆꯒꯦ ꯃꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏ